ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ RPFꯀꯤ ꯂꯥꯟꯃꯤ ꯍꯦꯟꯊꯣꯏꯕꯅ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕꯗ RPFꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ ꯍꯥꯏꯅ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯕꯟꯀꯤꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯋꯥꯕꯗ RPF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ PLAꯅ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯊꯧꯕ ꯍꯦꯟꯊꯣꯏꯕꯒꯤ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯑꯁꯤ ꯃꯁꯛ ꯈꯪꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟ ꯂꯦꯐꯇꯅꯦꯟꯠ ꯔꯦꯡꯛ ꯄꯤꯗꯨꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯦꯀꯦꯟ ꯂꯦꯐꯇꯅꯦꯟꯠ ꯍꯦꯟꯊꯣꯏꯕ ꯑꯇꯣꯞꯄ ꯃꯤꯡ ꯁꯂꯥꯝ ꯉꯥꯟꯕ ꯃꯤꯇꯩ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯣꯝꯅꯥꯎ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯁꯂꯥꯝ ꯏꯅꯥꯎꯕꯤ ꯑꯃꯁꯨꯡ ꯁꯂꯥꯝ ꯑꯣꯡꯕꯤ ꯏꯕꯦꯆꯥ ꯂꯩꯃ ꯑꯅꯤꯒꯤ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯅꯤ꯫ ꯃꯍꯥꯛ ꯀꯨꯝꯖꯥ 2019ꯒꯤ ꯁꯦꯞꯇꯦꯝꯕꯔ 10ꯗ PLAꯒꯤ ꯕꯦꯁꯤꯛ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯃꯥꯏ ꯄꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯕꯦꯁꯤꯛ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡꯗ ꯃꯁꯥ ꯈꯤꯡꯕ ꯇꯧꯊꯣꯔꯛꯄꯗ ꯃꯆꯨ ꯇꯥꯕ ꯑꯃꯗꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅꯕ ꯈꯟꯈꯤ꯫ ꯏꯟꯁꯇ꯭ꯔꯛꯇꯔ ꯀꯣꯔꯁ ꯐꯪꯂꯕ ꯃꯇꯨꯡꯗ PLAꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯏꯟꯁꯇ꯭ꯔꯛꯇꯔ ꯑꯣꯏꯅ ꯂꯩꯔꯛꯈꯤ꯫ ꯃꯍꯥꯛ ꯏꯪ ꯇꯞꯄ, ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯆꯦꯠꯅ ꯏꯟꯕ, ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯅꯣꯂꯨꯛꯅ ꯆꯠꯄ, ꯁꯤꯟꯅꯈꯤꯕ ꯊꯕꯛꯇ ꯄꯥꯔꯇꯤꯒꯤ ꯌꯥꯊꯪ ꯂꯨꯝꯅ ꯂꯧꯗꯨꯅ ꯊꯧꯗꯥꯡ ꯌꯥꯔꯝꯕ ꯌꯥꯋꯣꯜꯂꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤꯒꯤ ꯌꯨꯅꯤꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯆꯣꯛꯊꯕ ꯑꯃꯗꯤ ꯑꯋꯥꯕ ꯊꯤꯗꯅ ꯄꯥꯔꯇꯤ ꯑꯁꯤ ꯃꯥꯡꯂꯣꯝꯗ ꯄꯨꯈꯠꯇꯨꯅ ꯁꯤꯟꯅꯕ ꯊꯧꯗꯥꯡ ꯈꯨꯗꯤꯡ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯗꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯟꯖꯪꯗ ꯑꯔꯣꯏꯕ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞ ꯐꯥꯎꯕ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯃꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯒꯤ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫